amada numit humni paigadoba Imphal Dimapur flight service ngasi Manipur ki Chief Minister and Biren Handokre. India Peace Memorial amadi Imphal Peace Museum gi fibam yengsingkre. Manpack na tha sigi mapan ge yuk pung amadagi pung yangkhai gi sintha lepagi khongjang changsinggadori. Emsu nasu neso gi khongjang saugaladuna tha sigi tarada Manipur pumra pung taramanga gi total shutdown lauthokre. CABSC Manipur da chanarakpa taragadi BJP gi MLA sing amadi MP pumnamakna daite pugadabani haina AITC gi state convener Dr. TH Inausana laingakta jackson wa thamkre. Naga Pestok ki waroi singi matangda parliamenta wahang pukhatlu haina ngasi kokomi gi nupi thomi singna MP Dr. RK Ranjan gi yumda thomjin kre. Kurumzari Times of Manipur gi Manipuri Pawmi tabiri ba mampuni mapu ASHAPRIYA na taram nokchari ngasi gi maru paw sing macha khaina pisari. Hapta amada numi humni paigadoba Imphal Dimapur flight service ngasi Manipur gi Chief Minister and Biren Handokre. Imphal gi International Airport tagi pangthokkiba launching gi thoramaduda Chief Minister and Biren na ngasi dagi hodokliba flight service asina Manipur amadi Nagaland ani gi marakta leiramba mari hena chesin hanba ngamlagani. Leibak amaga gi marakta nungsi chanabana leiminana ba khonabada transport amadi communication gi achauba role lei. Haukiba chahi kayagi mamangdagi Imphal Dimapur asi makha lambi khakta leiram nongthakki lambi gi khudong chaba leiramdabadu ngasi hawdokliba sina state animaki kanaba kaya piragani haiki. I must express my profound happiness that direct flight service between Manipur and the Nagaland will become a reality today. Connectivity is the only way to connect people to people. The relationship between the Nagaland and Manipur earlier was so good. RCS Udan gi scheme gi makhada hapta amada yumsa kaisa irai amadi nongmangji numit khudingi paigadoba Alliance Air gi ART 72600 asi amuktamioi humfunipan dagi humfugatara nipan fawba puba yaba flight ni. India ki Prime Minister Narendra Modi amadi Japan ki Prime Minister Shinzo Abe gi Imphal khongchat kamari lenana Hauzik India Peace Memorial amadi Imphal Peace Museum da semga sagatliba sing ngasi Chief Minister and Biren yengsinkre. Yengsing khongchat atu da oinam kendra gi MLA su oiba MPCB gi Chairman L Radhakeshwar amadi Manipur lenga ki makok thongba official sing su sarukya ki. Ngasi gi yengsing khongchat atu ga mari lenana Chief Minister and Biren na India amadi Japan ki Prime Minister animak laktuna Second World War da laikhidraba Japan ki lanmi singbu ningsingbaga loinana puwari ga sago nariba mafam masibu yengba lakadoriba sida miyamna haraute yamna ukminasi haiki. Japanese ki soldier sings makhoi mayam dugi the ningsing boina Indian Prime Minister ga punna lakadabo male adugi maram oigadabu male but not sure, but we should welcome them loudly. Country ani ki Prime Minister laga sugumba mamangi oibe history ki mafam amada lakpira kana to waise khoi gi set shigi ana sakthok chaninga oibe dum podo mani aduna mayamna yamna thamoi sengna okpachangi. Hauzik chathoriba Parliament ki mifam da puthokna bagidamak Union Cabinet na yaba pikiba CAB Nauna taukiba draft up Manipur sokal loi haiba wafam yaudaba amadi CAB na sokal lakpa yaba sing yauna lamdama sigi miyamna laugadaba thogdangi matangda ngasi manpack na senduna amugu gi office da miyam gi mifam pangtokre
Mifam aduda lamdam asida leiba tongan political party singi mihut sing CSO sing Mahiroi lop sing amadi miyamna saruk yakhi. Manpack ki convener Yumnamcha Dilip Kumar na preside tawduna pangthokiba mifam aduda Manpack ki maikaidagi Union Home Minister unarubagi paudam miyamda tamki. Amadi mifam aduda saruk yakiba singna masa masagi oiba wafam sing fongdongnaki. Mifam aduna tongan ba warep mari sulauki. Warep sing adudi Parliament putoktuna pass tawnaba hotnariba CAB lising ani teramapan asi Manipur amadi North East chatnaba yaroi. Lok Sabha amadi Rajya Sabha da Manipur gi MP singna CAB 2019 asi House animakta puthokpada bill asi oppose tawgadabani amadi saruk yaroi miyamna makhoi gi MLA amasung political party gi luchingba single loinana governor da bill asi yaningtabagi cherol pisingadabani amasung makha taba changsilakadaba khongjang singda miyamda khanganaba manpack ta sinaba haiba warip sing asini Nakalamaromda ngasigi mifam adugi mari suba warep ki matungina CAB lising ani teramapan Parliament da putokadaba numit sing tha sigi nipan amasung mapanda miyamgi akanba khongjang changsilagani haina manpack ki convener Yumnamcha Dilip Kumar na cherol amada hairakli cherol asina makha taribadi hayeng miyam hupna lambi da thoktuna CAB yaning da bagi khongjang changsinbaga loinana kholaw lawbiyu aduga tha sigi mapan yangan bayu ki pung amadagi hauduna December gi 13 gi ayuk pung 3 fawba sintha leptuna India gi parliament da Thasigi mapandagi hauna mathang pass tawnanaba puthorakadoриba awang nongpok ki miyamna sukya yarudraba CAB lising ani teramapan asigi mayokta khongjang changsengani masida miyamna mapung fanbiyu hairakli December tarada nesona kokiba total shutdown tawgani haiba warep adu sawgatkani haina MSU gi president in charge oina thawpuriba Laishram athoba maitaina MSU gi mayai loisangda paumi singda phongdokki Paumi singauna baduda el athoba maitaina lakadoriba December gi tang tara ayuki pung 3 dagi nungthen gi pung 6 taba fawba chathagadoriba total shutdown asi all CSO club organization Merapaibis Prajamyam pumnamakna sagatpiyu haiki numit asida International Human Rights Day mafam palan pangthokpada apanba pibiganu haina shutdown asibu saugaliba miyamda appeal tawki makhatana hospital media dharma karma amadi mai isinga mari lenaba singnasu Chathok Tasin Tawbuda Komthokani. Adubo, Nomirasida Manipur University Amadi Dana Manjuri University Anina, Housing Pangthok Liba semester exam asi exam controller na reschedule Tobiu Haiki. Hariba observation asi akogi total shutdown sina consiloi loinana hospital ga mari lena ba na laing duga print amadi electronic media gi sile nausing aduga dharma karma aduga mai sing asi hariba kano sina total shutdown sina consiloi loinana press media gi sile nausing lambi da chasin taw matam da su miyamna koi fajana corporation pibina ba MSU gi market ga appeal tawjari hai total shutdown asida Manipur da leiba praja section khudimangna kogi punna saugatminara kanda hariba adugumlaba citizenship amendment bill ase akogi sigi mayokta changsilliba ko nesona lawliba kogi khongthang asida MSU na saugaliba sidasu hariba praja section khudimangna saugatpinana ba MSU gi maikedigi appeal tawjari Amaromda Paumi Singh hangba wahangi paukumda athobana ngarang Chief Minister Birena CAB gi matangda ILP ga manaba close hapkani haiba kaya leirabasu MSU gi oina thazaba leite haiki kogi hariba tongan ba assembly da bill puthokna pass over bauta chahi ani hum nanjandana leirasi bauta hojik puthoga hojik citizenship amendment bill se puthoga pass tawgoda ngai leirabasida amuk ILP natragana masigi manaba luong khak puthokanda asi nganglu oinaba tawgune habse MSU gi oina si thazaba leite aduna masi puthokri bauti thazaba ngamoi habse MSU gi market di thamje Desona Kokiba emergency meeting aduda sarugyaruba MSU ge external affairs secretary gi thawpuriba Yambem Paul Jitna kepasi unconstitutional oi kefasina dharma kharak khaktada base tawraga aikhoi gi Indian constitution gi article 33 da Palliba equality haiba wahi asibuna thaiduna pass tawba haibasi neso amadi MSU gi maikai digi akan momong da yaningde CAB na north east area da hanadagi ILP chanarakpa state sing amadi Assam Tripura gi tribal area sing dadi sokhaloi haibasu Manipur dadi asigumba makhal sing asi amata yaudaba maramna hena kiba lei haina makhataki haiba kep asina inner line permit system sanaba state amadi 6 schedule sanariba state sing dadi masina soaloi haibagi athradi masigi kep asina makhoi je
saithing pigani aduna maram moiduna makhoi sigi 6th schedule amadi inner line permit system asina protection pigani haibane adu nation haisina pigani harabanina magi negative impact leireba posi aduga atopa others remaining states singdadi kamaina negative impact piroiduna haiba question sidaneba some states adi cap asina saithing piragani haidana makhoi protection pire adubu lemhoribe states sing not study sigi protection se leiteba adu tagadi cap itself is a masi kenu hoi tagadi akhoi gi harmful oreba hadi 6 schedules anaudaba amadi inner line permit sanaudaba states singdadi CAB ga mari leinana Delhi da manpack ki team ma chatlaga halakpada airport maktagi manpack ki luchingba humbu Manipur gi police team na detain tawkibadu Manipur Democratic People Alliance amadi Manipur People Democratic Front na akan mumongda yaning da phongdokre ngasi Manipur Press Club da pangthokiba pawgi mifam aduda political party mapan gi mihut ama oriba AITC gi state convener Dr. TH Inaucha Singna police na chathakiba thawong adu leibak macha tadaba luzadaba thawong ni Security forces singi thawong asi matungda tawdabana achumba khongthang oigani haiki mark na makha taraduna CABSC Manipur da chanarakpa taragadi BJP gi MLA sing amadi MP pumnamaki daite pugadabani Lok Sabha gi MP RK Ranjan na CAB pass tawduna chana halaklabade Manipur soktanaba close ama hapkani haibasi Manipur gi chief minister amadi MP na haiki ba wafam adu angak popoi bill adu da hapkadoriba close adu karino haiba miyam da sengdokpiyu amaromda Lakliba tang tara da nesona kauriba total shutdown da political party mapan na susarukyagani amadi makoina lorokpa waripta su sagotkani haiki Mamang da CAB gi matang da Manipur gi MP RK Ranjan na Manipur amadi Manipur gi CM gi wafam party asina angakpa phawi CAB pass tawduna chanarabadi Manipur lengana masi soktanaba Manipur soktanaba close ama hakuni habise Manipur gi CM Manipur gi MP na haiki ba wafam se masi ngaktaba ngamde maramdi hakodrebe close adu Manipur gi minister amadi Manipur gi leiriba MP sina karino hakodrebe posak ase khangbirabra habise achouba wahangni khanglabadi madu hakodrebe close adu public domain da ngasimak thambi waidana front ki maikai degi amadi Aishamak party maikai degi AITC ki maikai degi madu akan momong da demand tauri Nakalamaromda Varata CAB chanara kadaba lairabanina state asibu ngakchanaba Bengal Eastern Frontier Regulation lising amaga chanipan humfutara humdoi chana hanbana khwaidagi hena fagani Assembly da pass tawkiba Manipur People's Bill da soiba kaya yauri haina Federation of Haumi gi President Sapamcha Jadumani na phongdokre Wafam asing asi Manipur Press Club ta pangthopa pawgi mifam amada phongdokhibani Federation gi thaupuba kaya susarugya kiba pawgi mifam aduda President Sapamcha Jadumani na makha taraduna Hawjik chathoriba Parliament mifam da CABSC soidana pass tawragani haibasi miyamna khanglaba wafamni Masina Manipur yauna North East ki state singda achauba miyam gi ho ma soidana laklagani haibasi mayek sengle Belasina pass tawduna chanarakpada maru oina state asigi oinadi ngaklo oina ba amata leitri masina state asigi miyam da charangna ba ma chauna fawhalle Federation na maru oina matam ama ningthau palingai matam da chatnaraba lising amaga chama panyankhai gi November 19 da lauthokiba inner line adu amuk hingat hanba natraga Bengal Eastern Frontier Regulation lising amaga chanipan humfutara humdoi asi chatna hanbana state asi CAB dagi ngakthok pangamgani amaromda Bharat ki President ga ayaba ngairiba Manipur People's Bill asisu aranba kaya yauri maram aduna Federation na state asi CAB dagi ngathoknaba Bengal Eastern Frontier Regulation lising amaga chanipan humfutara humdoi asi chana hanbiyu haina Prime Minister Home Minister amadi state asi ge Chief Minister da memorandum amamam pisilagani haiki Mitai nui sat kro hai de khu kai saluni aduga kabui nui karai lai kui lapham nei ti nui sat kro di sapham nei ti mau nui karai lai lapham nei ti sat kro sapham nei ti advai to dana sapham lei ta ba lapham lei ta ba se si asing bi lo mi ne adum ba yelo mi sing do madu kanna bai da mukta akhoi inner line pump system ji mathok ta bane kep to suidra tawrani kep tawga loina engumba Manipur ki yelong bi sing kan game sung kan bige hai taraga di Manipur inner line pump system mathok tai Paugi mrak thana te break amalong minasi Akong ngamba chalake चलू ने
Chahi amagi plan tawge haradi. Hau pambi thabiyo. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawbugi awaba lehendaba. School du da adum changnaina coaching tawhanba. Mama mapaga chamanana warak watembi ba. Gym, aerobic, dance, football, thangta. Mamangda 12 exam gi topper su putokhraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. India gi ahanba amsung anisuba IBBF Fitness Miss India contest ta anira gold loduna Manipur gi mingsat purakrabi Joyceni Devi gi instruction makhada hangdok seroi Valentina Fitness Center nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba jimni Valentina Fitness Kaisampa Junction opposite Churachampur parking mafam asida Zumba gym cardio na jingbagi sanaba khudong chaba su phangdigani Ayuk pung mga dagina numidang pung nipan pauba sanaba phangbaga loinana akopa marol gidama Valentina Fitness Kaisampa Junction dagi khangbi bayagani Lengsin birau nupi khaktagi oiba gym Valentina Fitness Kaisampa Junction opposite Churachampur parking telephone number 9612058028 Break matungda mayam butanam nokcheri makada pau pizari Kokomina matam kayagi mamangdagi naga pis choki warishina Manipur sokon bayaroi haina changsilakpa khongjangi makhatar poina ngasi lupasigi nupi sinmi singna Lok Sabha gi MP Dr. R.K. Ranjan gi mayumda thomjin khrei ngasi gi khongjang adu police ki maikai digi athing bapi badagi ngaihak muknaraba matung khongjang loi singi maraktagi miyoi taruk changduna MP ga mobile phone gi khuthangda haujik chathariba parliament mifamda naga territorial council semba yaroi haibu wafam MP na parliament mifamda puthou Maduda center na nampuda puthok na bahot narabadi mafam maduda MP gi fam thadok lamu haibana tiba wafam kaya haiki haina nupi samaj ki president Imati H Ramani na fongdok lamki Karigumba akoi Manipur si kai batardi aduki matik sathirani aduna imona yam kanna tanjhalau akoi lai base ima ngaktani akoi imiti pi tarabani Manipur se moina tawni haibata chahi kayano tawni haraga tawrakta basina akoi thaja bhagau laite aduna tawna bhana rau aina kanna haibani wo Amaramda Paumi Singh hangba wahangi paukhum piraduna nongpok lengak apunba lup Imphal East ki president Yumlembam Memana Manipur gi praja singgi apambagi matungina assembly mifam kauri basi thengmali praja gi apambadi Manipur gi assembly mifamda hauzik Manipur da lagiba tongan ba issue sing asina maram oiraga hiram amatada Manipur gi saktam kaihanba yaroi haiba warep lauduna center gi parliament mifamda thammu haibani masida lengakna miyambu angang macha thembagumna themba yaningde Manipur Assembly mifam December ki tang tara gi mamangda pangtho haiki ikai khumnajariba akoina su thagala kanda chief minister oiriba akoi khuding mangna thagala kanda haingang kendra khakta ki nate ba ma Manipur punamaki ne ba adu oitarji akoina haibesu ma tabi haiba ne ba madi sukta ta dana a tarik 9 da du dai du angang yamna ningai toba angang amada nangi adu leibige ne na thibibado madugi matamdu hele madu akoi yaningde aduna athuba matamda tarik 10 bhaugi manungda assembly se phambiu aduga parliament loidingada assembly na lobo warep to parliament da thabiu haibase aikoi gi warep neba Go to Village program gi makada Social Welfare and Cooperation Minister Nemcha Kipgenna beneficiary listing kunga chanipan kuntra humdoida ngasi Manipur State Cooperative Bank ki kuthangda All Age Pension Scheme gi senfam sing yanthokre beneficiary singna scheme masi makhoi gi bank account ta direct benefit transfer DBT oina fangalagani ngasi gi thoromadu da Minister Nemcha Kipgenna All Age Pension Scheme masi mamangda matam chana yelamde adubo Hauzikti Chief Minister gi liching makada haudokiba Go to Village program gi makada beneficiary siga pension asi direct benefit transfer DBT gi kuthangda matam changla fanghan bangam le haiki Hauzik paliba government na haudoktuna Go to Village maru oina social welfare department na piriba
scheme singi maramda miyambo knowledge panghanba ngamle loinana scheme kayagi kanaba panghanba sungamle government na direct benefit transfer haiduna beneficiary masa masagi account da scheme sing ado transfer toduna ahan oiriba kayana laiba maongda scheme gi amount do bank gi khongthang dagi draw to bangamle pumna makase hojik paliba sarkarna thabak oina utpangamle haibadu tasingna takli Assembly ki Women and Children Committee na ngasi Manipur Central Jail gi fibam hakthengna na chatuna yengsen kre committee gi chairman su oriba MLA AK Mirabai na luchingba maduna Manipur Central Jail gi akoiba mafam sing amadi jail da leiriba inmate singa hakthengna na unaduna wari sana ke ngasi ge khongchada duda mioi taret na saba committee adu gi manungda MLA P Prozen Fajur Rahim T Robindro amadi Asapuddin Sarukya ke yengsen khongchada du mari lenana committee gi chairman su oriba MLA AK Mirabai na jail manung da leiriba inmate singna harau tayam na leiramba amadi masagi senthok lambi leinanaba akhanaba vocational training gi makhada masana sabu thabak pijaba ngamna bo khonaramba si tasengna nungai bo poi haiki leiba jail da leiba nupising inmate haiba tare leiba mayam sing ngasi gi oinadi yamna makhoi yam harau tayamna lehawi loinana training tawdana makoi gi lariba wakhalon asi makoi na chaluriba tongan ba makoi different crime ngakta ni lerami basi adubu makoi gi punsida anauba makoi gi senthok lambi leina ba vocational training na chingba mamang dagi continue tawduna jangjali basi housing department na makata na 15 dagi 30 capacity hengalagani haiduna ngasi department gi director na sutakpire committee asina lainga ki makhada leiriba nupi amadi anganga mari leinaba loisang singda kari thabak thoram sing paikat libage haibadu makhata na yengsilagani maru aina social welfare loisangda aranba thawong kaya chathare haibagi wakat sing pauche singda fonglak pathengnare maramaduna thuba matamda committee asina yengsilagani haiki tongan ba department singda leiriba egoi child labor gi egoi gi children home singda matau karamaina chalairi haibina singba mayam sing se leiriba egoi timasi committee gi timasina makata na thigalaga madu egoi afaba londa leiramagana hena phanaba suggestion piba amadi karigumba asoiba leiramaga ju sumthoknabagi tanda haibodo launabagi damakta makata na egoi gi hariba assembly gi women and child committee na makata na jangsin gi gani haibasimak tamjari Jiribam Imphal Lambigi National Highway 37 da leiba Barakthong da haukiba numit humni gi mamangdagi Barakthong problem lei haiduna gari thingzinbagi pawama fangbadagi All Jiribam Road Transport Union AGRTDU amadi media gi team galoinana driver na teknariba awaba amadi Barakthong gi fibam yengsinkre ngasigi khongchara duda AGRTDU gi president M Tom Babu joint secretary K Anil amadi information secretary and Arun Sarukya ke khongchara duga mari leinana AGRTDU gi president M Tom Babuna Imphal Jiribam lambi asigi Barakthong asida chaka tara amadi tarani thoi panba gari sing chathandre haiba paw tabdagi mafam asida yengsimba lakpani Manipur ge lifeline oiriba lambi asigi Barakthong asi Manipur lengak na miding changbiduna repairing tawba taraga su khara ningthina sembiyu haina lengak ki puni chingsinthi gari gi quantity ga thong sigi quality siga karamba kayam thabna phagadage haibado amda jengchen biu tanker sing sisu yaragati magi matam akaknaba khara piraba matungda routine naina thabina bugdamakta ekhoi gi body gari sing asi atukimatik wala leire se chaka dagi 10 chaka 12 chaka phawba hafta amada chatpa matamda numit nipani punna change amada di kairak changani masi basu manipur lengakna ekhoi gi chana thangnaba pusaleiba gari sing asibu block to bira haraga tanker khaktana maru oi haibasisu khitang khalthabiraga thong asibu mong marin tana atuba matamja sembinamagi damakta All Jiribam Road Transport Driver Union gi maigaitegi amukachu hanna nolukchari Nakala maromda thong adugi in charge soina puriba BIPL gi senior engineer Mohanta Kumar Kalitana thong asi matangda palladuna suspension bridge asi capacity ton kunmari dagi henal lalamde adubu gari yamsilakona maramoiduna ton kuntra manga fawba puba gari yawrakpa yawi
maram aduna thong asigi fibam kai hen sokchile adubo gari sing asi leptana ba thong asida kupna senari amasong thong asi makhoi miyoi tarukna kupna yengsinduna maintenance tawri marak marakta gari arumba lanbana maram moiduna thong asi yadaba yawrakpadasu pung mari natraga mangagi manungda thong asi semduna gari sing leptana chatpa yahalli haina phongdukhi thong asigi fibam yengduna load capacity control tawba yamna maru oi haiki अभी ब्रिज का हालत बहुत ख़राब कर दिया तब हम लोग तो डेली 100 आदमी रिपेयरिंग करता है ये करके हम लोग चलाता अभी तक ब्रिज तो बंद नहीं हुआ है लेकिन डेली कभी प्लैंक्स लगाना पड़ता है कभी प्लेन स्टैंडर कभी टॉप सस्पेंडर कभी बॉटम सस्पेंडर ऐसे टूट जाता है तुरंत आधा घंटा का अंदर में हम लोग रिपेयरिंग कर देता हूँ हम लोग का इसी का रिपेयरिंग के लिए 6 आदमी है हम लोग का वर्कर्स डेली ये लोग सुबह 6 बजे से शाम 6-7 बजे तक ये लोग रिपेयरिंग करता है ऐसे चलता है लेकिन आज तक ब्रिज कभी बंद नहीं हुआ लेकिन ओवरलोड से ना ब्रिज ब्रेकडाउन हो जाता है कभी 4 आवर्स कभी 2 आवर्स ऐसे ब्रेकडाउन हो जाता है British na India amadi Manipur gi tawramba political arrangement gi mathungina India ani suri India the Government of India Act 1935 ki makha da semkhibani haibadi British na semba India ni India se independent sovereign state amani haina government in exile Manipur State Council gi spokesperson Narengbam Samarjit na thadorpa cherol man hairakli cherol asina makha taraduna atopa India amadi British ki colony haibadi British India oina thamkhre British colony oriba British India ki territory di 11 governor province amasung 6 chief commissioner province ni British India si India ki part ama oina thamli India ki territory asi British India ki territory asina oiri Manipur di British ki colony ama natte maramasina Manipur state natraga state of Manipur haina Government of India Act 1935 ta mayek sengna palliba sini Manipur na India dagi exclude tawdringai India ki part ama oina Indian state hairami aduga Manipur state na India dagi exclude tawraba matungdagi Indian state oidre state oina leire Manipur asi British na Anglo Manipuri War lising amaga chanipan maudra mathoida conquer tawraba matungda British ta annex tawramde maram aduna British colony oikide colony amada state haiba yade maramde state ama conquer tawraga annex tawdrabadi state adu mangkhigani Manipur na India dagi tokhairaba matungda India macha amana Manipur da Later hoge natraga citizen ama oige harabadi Manipur State Naturalization Act 1947 gi makada naturalization certificate pairaga leigadabani haina phongdorakli Haukiba chahi kunmari lisang sitna chathaduna lakpugum chahi asigi oina Hanna minister oiramba laikhidraba Moirangthem Ibotombi gi kunmanga raksuba ningsing thoram Moirangthem Ibotombi Memorial Trust hairokna sinduna ngazi hairok part 2 mayai leikaida leiba Divine Life Club ground da pangthokre Loinana Hairok Assembly constituency ge miyamda thagi pension yenthokpa idal tawba amadi laikhidrabagi photo da miyamna hikal leka tambana thoromadu gi mapung oiba saktam sing oikhi thoromadu da sargya khiba singna laikhidraba Moirangthem Ibotombina hinglingai matamda kendra adu kitanatana leiba ki damak tawramba thodang sing singthaduna wafam kaya phongdoknaki thoromadu da wangangladuna hanagi chief minister O Ibobina laikhidraba Ibotombi gi matik mabu kaya bu singthaki Aikoi miyoi basi poklabadi siragadaba asibagi laman tolaga lairaba ngaktani hengduna lehogadaba kanasu yaude aduna aikoi masel amaga hatok naba karigumba makhal amatagi kanaba purakloi asigumba thabagasi leblasi haibu wafam thamki aikoi punna mana wajana pamamam bring loina penen di nangdabi yai tapna wajana pamjeram bato madu mapung khana na koi khona basina koi ngasi gi observation shanti lehanba hare suna ba to si nungsinana sana sinana leisi koi leimina si hai ba matam pura makta momo nokna leiba wajana pamjaram ba adu leitaba lain ba mayam puna mo si koi cha manana sapra ba khona mina si hai ba adu ba pamjaram do madu koi ningsing si Thoramadu da sargya kiba CWC member kai khangam na hai Ibotombi laikhidabagi ningsing thoram asina malemda ingna chikna laiminaresi haibagi pausel ma piri haiki Koduna thoksasino akoi samas kandabe aro akoi dewa kandabe aro hairam da sangsin dadabani haili wasakado madu ibadana akoi sanjeli ka pasa babung khaw sanjeli oyani kan marmaduna asiba yana saka somnegi Usabu nungsi hai laga
मपानी फाउबा अखोने चही कुमंगा लेप्तना तोरको सेंसर नोगी अकाउंट नंबर पिरो ट्रस्ट अकाउंट पिरो अखोई सुमलबा सेंथन पिरके स्माइना मियाम की क्लोज ट्रस्ट सिना चही कुमंगा लेप्तना चथरकसे याना थगनिंगाई पाउगी मरथना ते ब्रेक अमगा मुक लौजरी Traditional Healing Center adungai ipa ipu haktak tagi chanaraklaba maite hidang laying jari iramdamda fangliba mana masing kaya sizinaduna side effect laitana laying jari hakchang gi mari suba saru sayang samba amadi singli lonsinaba khaktanatana hakchang fagat pangamdana leiba kaya fagalhan mangam balaying ni ngasi maglengsin biro Traditional Healing Center National Game Village Road Lamphel Part 795004 contact number 961-255-8587 ब्रेक मतुंग मखा पाउ पिजरी इंडिया दा मणिपुरना वखलैना नाबगी चांग ख्वाइदगी वांगबा स्टेट अमा ओइरे हाइना इंडियन साइकियाट्रिक सोसाइटी मणिपुर स्टेट ब्रांच के सेक्रेटरी डॉक्टर एस गोजेंद्रन फोंदोखरे ngasi suicide prevention everyone concerned haiba hiramda hotel imphal pangthokiba indian psychiatric society manipur state branch ki kunsuba annual conference ta sarugya kiba dr s gojendrana manipurna india gi manungda khwaidigi wakhalaina nabagi chang wanglibasi afaba khudam amadi nate lamdam asida thokliba thaudo wa thokaya sinasu wakhalaina na hanbagi maram amoidi amaromda suicide tawriba mayoi ayambana wakhalaina nabana anambani suicide tawriba mayoi aduna suicide tawdringai matamda suicide tawragani haibagi khudam changdam kharadi adumak piramgani khudam sing adu loina tinari ba miyoi singna khangdoktuna miyoi adubu wari watai tawrabadi suicide tagi kalhobu ngamgani haiki aduga aina siga thamjariba wafamdi conference ki kanoina habdi suicide ki maram se thigat matamda saada marfu tagi marfu taradi mental health causes oiba psychiatric ki causes oiba aduna asigi causes se kona thigalaga kamaina se ngakthokpa ngamani asigi early diagnosis kamai tawni kamaina khu treatment chathagani haibagi pandamda manipur da leiba doctor psychiatrist doctor mayam mental health professional mayam haibadi psychologist psychosocial worker pullaga akona chai kuding si conference pangthok chabane Manipur Legal Services Authority Imphal gi sponsorship makhada District Legal Services Authority Thobal amasung Thobal District ki Kongjom Salt Village chalaiba Slopland Public School amadi Legal Literacy Club ani na punna sinduna nomugi oiba Legal Literacy amadi quiz ki thorama mangna si Slopland Public School da pangthokre thoramatu da Family Court Thobal gi Judge Salam Imochana athoiba mithung Slopland Public School gi Principal Nahakpam Babulin Maitaina thoram mapu aduga District Legal Services Authority Thobal gi Secretary Asem Parun Kumari Debina akhanaba mithunglen singwena sarukya ke Advocate Khoisanam Lembisana Maidinguna Child Friendly Legal Services to Children and Their Protection Scheme 2019 and Childline 1098 aduga Advocate MD Jakir Hussaina Solid Waste Management Rule 2016 haiba hiram singda resource person singwena wangang ke Mairoi singna hanglakpa wahang singi paukhum singsu ngasigi resource person singna piki Tungda thauram aduga mari leinana quiz ki thauram amasu pangthoki thauram gi saruka moina quiz competition amasu pangthoki baga loinana makok matang takiba mahairoi singda manasu yanthoki Ningsing ba thok tringai gi matamdagi mera tha asi khwaidigi waba thani haiduna laita laira tengbang nabagi pandamda chanaba potlam sing punaraga natraga pot ka ona duna amadi Laurok tha laklaga khara safaraklaga puna khiba pot sing singdoklaga punna chaklin chaminabagi thauram wangiwa chaklen nga sining thau khongda Rashtra Sangai Samas ning thau khongna sinduna pangthokre thauram gu mari lenena Samas ki President A Kunjona laita laira matamda isorgi minglen sonduna awaba khangba aduga khara safaraglaba matamda amuk mayam punbagi pari puri dagi chatharakwa thauram asina isorgi thaujal amuk phangduna miyamna nungai yaifaba oiresanu haiki Manipur da leiba mafam kudimukta harinam sankirton je sakhonduna numpangthong nei marmaduna khoi gi rashara sangi samas ningtho khonga sinasu asumba mera tha asida aikoina asumba awana tha asida aikoi yumne leramba dugata sa kudimak kok nana bayangta mipung kudimona mai ngamjaba hai lei khardo ju kasere herga harinam sankirton sakja sonjabani Bisanpur District Police KSP meeting makhada Police Commando Police amadi nupi police yauna ngase ayok kongkham makha laikai ge koibu mafam singda pak sana thiba humbagi thabak chathakre nupa nupi puna chahum gani fu masa khangdopagi thabak chathaki maduda KYKL gi bailout ani makhata na wahang pang chathana ba fagat khre hari
Moreh Police Commando gi kangpuna Moreh DI parking manaktagi miyoi ama brown sugar gram 16 ga konana fare. Farba miyoi adu Thobal district ke Uyan Awang Laikai dagini. Nepram Romes Chahi Kulumdoi Apokpa N Rajendra Kawi. Mahak Maruti van registration number MN05A 6113 gi driver ni brown sugar sing adu gari adu gi battery cover manungda haplaga puna bohonarambani hari. Kumjali Singamaga Chamapan Maudrani Twegi December Tarukta Ayodhya gi Babri Masjid Thugai ki beginning sing numit pangthokpa loina Thaudogadu yaning da bofongdoktuna ngarang Thobal district ke Lilong Kaithel amasung Imphal West ki mayang Imphal Kaithel da miyamna protest okray. All India Imams Council Manipur State ki lamjing makhada pangthokiba protest sing aduda miyamna Masjid Thugaiba terrorist ki thawongni secular democracy gi magun ngakadabani Thugai ki bamafam adumaktada masjid amuk hanna sagadabani Aikoi achumba wayel pami ningsing si ningsing bana ngakthok nabagi pambaini chumdaba wayel gi mayok tapuna leplasi wayel pami achumba wayel tau haibana chingba kholau kaya su lauki Lilong Kaithel da chathakiba protest atu da sarugyakiba All India Imam Council Manipur State ki committee member Mufti Amir Suvahanna masjid mang takhan kibagi thawdok adubu yamna kanna yaningdabu wafam kya fongtoraki thawdok adu India gi fajakraba puwari da amuba kali taisim kiba Laibak asigi miyoi kaya gi thamoida akiba pikiba kaungam laroidaba numit ni haiki. Captain PD Welfare Association Jiribam branch ki lever singna Jiribam gi FCI godown da thabak suba yaroi haina athimga pirakpadagi lever singna yamna penadre amasung chahi ani gi contract inabada chahi 13 lever oina thabak suzaraklaba Captain PD gi sinmi kuntra gi mamingsu nauna inariba contract aduda maming ama fawba hapiramdre NR Mathai Enterprises ki pawnam Premchandna Captain PD gi lever singbu Jiribam gi FCI godown manungda changba yaroi haina thingba pirakle haina Captain PD Welfare Association gi General Secretary H Dina Kumar Singh na paumi singa unaba amada haikre mak na haiki karigumba sinmi sing thabak suba changhandrabadi makhal makha kaya gi khongjang singju changsilagani haiba yauna wafum kaya fongdoki MMWO gi mapalak suba foundation de ga mari lenena ngasi khurai kendra gi manung chanba komidok haikru makhongda leiba Jamia Mesbahul Ulum School da tamliba mahairoi singda stationery items sing yauna chana thaknaba polam sing mating pangkhre ngasi tengbang polam sing yen thokki bagi thoram adu ga mari lenena MMWO gi spokesperson MA Chesawa na haikibada school asigi mahairoi singna mahai tamba maramda kharada oirabasu mateng oinana ba haiduna MMWO gi maitigi ngamjaba polam sing asi tengbang zabani haiki Thobal district ki hairok tang asi tongan ba farmers club taramathoi haunabi matungin hangdokre ngasi laumi kun chahum henbana sarukyaduna hairok kaithel da pangthokpa farmers club sing hongdokpagi mapung oiba thoramaduna Thobal jila parishad ki upar adaksha T Nungsi hairok nagar panchayat ki chairperson L Nungsi Sana Laima amadi KVK Thobal gi senior scientist Dr Jesma Rani Sarangthem hairok part 1 gram panchayat ki pradhan N Tangba athoiba lengpirik pasing oina sarukyaki thoramaduna wangangbada Dr Jesma Rani Sarangthem na farmers club sing amadi KVK ga afaba mari thamduna pothok hengal halabadi lamdamasi da chinja ki mipal tangloi haiki we individual among the working with the punna cluster da to adu ne apna si the punna to winna na ba takat na ba punna ba si club se sisa to farmer club ama hakdo pa hai se ko ni farmer club hakdo pugi kai se punna to ko winna si check presenting the chain Chahiasi Florence Nightingale Award Fangla Krabi Awang Wavugai Health and Wellness Center ge Health Officer Oiribi Maibam Ranita ngasi Imphal International Airport ta miyam na okre mak putaram na okpaga loina paumi singna hangkiba wahangi paukhum piraduna hai nurse samu oina thabak tawbo matamda dedication ka loina na patient singbu soft skill da loina bigadabani patient amadi nurse ki marakta afaba mari thamduna makoida matam piduna anabagi matangda ingna mayek sengna wari sabigadabani Health and Wellness Center asigi Health Officer amoina thaudang sing asi lawzarubadagi penbiduna award asi fanglakpani haiki As a nurse agi message ti akoi smaina thabak toba matamda dedication oina tobigadamni aduga akoi patient deal toba matamda soft skill ka kona na amasung patient na haiba mayam du tabiraga agi tamjarakpa skill duna moida apply tora pibigadabani haina khanjaraga thamje
पाउगी मरथना तेन में ब्रेक अमगा मुक लौसे ब्रेक की मतुंग दा मखा ताबा पाउ मुक पिजरी हौखिबा नवंबर की तांग कोलहुमदोइदा लमदिंग नासिकोंग दा थबक सुबा चटखिबा बिष्णुपुर डिस्ट्रिक्ट की मनुंग चनबा कुंबी अवांग खुना वार्ड नंबर 6 दगी नोमाइथेम बाबुधोन की मचानुपा लैखिद्रबा नोमाइथेम पिवारेल एलिएस लमयानबा अमदी महाका पुन्ना थबक सुबा चमिनखिबा पिवारेल की मनाउ नुपा पोइरई गानबा अमदी लैकाई की ममानबा खांगेंबम हेनाजित्ता लमदिंग एजुकेटेड वेलफेयर एसोसिएशन लेवा क्लब न सिरकलिबा मराल सिंह युमफम याउदबनी अमदी थौदोक असिदा मखोई मिस्ट्री सिंबु पक्सिलकबा सि मरम चादे मखोइगा थौदोक अदुगा करिगुंबा हिरम अमतदा मरी लेनदे हाइना सिनमी अमा ओइना थबक सुरिबा अदुगी बोरो मिस्ट्री ओइरिबा चोंगथाम टिकेंद्रजीतना फोंदोखरे ngasi kumbi da pangthokpa paugi mifam amada boro mystery tikendrajit na makha taraduna mamang thagi tangkol humdoi da makhoi kumbi da miyoi khara lamding da yum ama sabagi pile hutpagi thabak suba chakhi maduda mahak na boro mystery amu oina thabak subagi thabak adu lawbani aduga numit aduda mahakti yum da law yaiba ama leibadagi kumbi gi yum da leiki haiba yauna penda bu wafam kaya phongdokhi nakal ani maktagi aigidraba imung amadi लिवा क्लब की नकल अनीमक्तगी अखोई वर्करसिंगदा अखोई लेबरसिंगदा अखोई बोरो मिस्त्री अमदी लेबरसिंगदा मिस्त्रीसिंगदा मखा ताना अखोई इरान सिबिरतनबा अमदी अखोइना मखा ताना अंगु लेता अखोई थबें कांग सुदना अखोई पुनुंगी पुनसिदा येलक्तनबगिदमक्ता हाइजर Manipur State Legal Services Authority ne sinduna Best Paralegal Volunteer PLV Best Panel Lawyer amadi Best District Legal Services Authority lisingani taranipan taramapan gi commendation gi thoram asi lamfel pata laiba ADR gi conference hall da pangthokre chahiye si goina Best Paralegal Volunteer gi award na Andro Legal Aid Clinic ki Paralegal Volunteer A Nandakumar Best Panel Lawyer gi award na District Legal Services Authority Bishnupur gi Panel Lawyer TH Sudhir amadi Best District Legal Authority Services Authority gi manana Imphal East District Legal Services Authority da khusinaki Nakalamonomda thoram gi sarukamoina hokiba November gi mapanda Legal Services Day ga mari lenana pangthokiba Asia Writing Competition da makong mathang tarakraba mahairoi singda certificate amadi momento sing piduna poning thawatki Rashtriya Bioshri Yojana RVY scheme gi makhada person with disabilities amadi atopa miyoi singida kanaba pibada Pigadaba assessment camp amang ngasi lai kholembi mandap pangthokre Manipur Sarkar gi Social Welfare Department Alimko Guwahati amadi Khurainandai bam laikai Jila Parishad anina pullaga sinba camp aduda miyoi chani rom gi hakchang sing check tawki camp asi pangthokpagi matangda Khurainandai bam laikai Jila Parishad ki member A Okendra na miga mimanadaba miyoi sing amadi ahal matam oiraba miyoi sing gi hakchangda nungaitaba kaya lakpada dakar oiba machak sing lemna pinaba camp ni Camp asi yengba lakliba ahal sing asigi hakchangi fibam sing check tawbaga loinana RVY gi makhada darkar oiba sing pigani haiki Wildlife and Biodiversity Conservation Committee WBCC Manipur na leptana chatharakpa uchek lang sing fakatnaba drive ki manung chana ngarang Thobal District Eco Park ki akoibagi mafam singda uchek lang sing fakakre lang sing adu da uchek ahingba ama asiba hum yauram ki hairi Langda Turamba ahingba uchekaduna masa kan khatnaba treatment phajana piraba matungda safakada mafam yengduna thadokre Khongjang aduga marina WBCC Manipur gi President Rabi Takhelambamna uchek lang thakpagi mayokta WBCC Manipur na leptana drive chathaduna lakli adubu lang thaktuna uchek fabagi thabaksu leptana chatharakli lang thakliba singna gyan tabidragadi WBCC na drive fanayam na tawrabasu uchek sing kanba ngamloi maram aduna Lang thaktuna amadi atai pambai sing sizinaduna lamlaki sa uchek sing fabagi hainabi asi miyamna thadokpiyo haiki Jawaharlal Nehru Manipur Dance Academy na Kathak Kendra New Delhi ga khusamnaduna numit humni chupna pangthorakpa Kathak usap ngasi loisinkhre Academy asi auditorium da pangthokiba loisinbai thormaduga marinena Kathak Kendra gi chairperson Kamalini Asthana Director BB Chok amadi Academy gi Director L Upendra na sarukyaduna Academy asi da pangthokiba paugi mifamamada Kathak Kendra gi chairperson Kamalini Asthana na Academy asi ka kusam naduna Kathak usap pangthokiba rahimarum sure usap asina Kathak Kendra gi artist na puthokpa culture gi top pa masak sing asi
स्टेट असिगी आर्टिस्ट सिंग दसु निंगथीना खंगन बंगम लगनी कल्चर एक्सचेंज तौदुना आर्टिस्ट सिंग दा खंगन नब होनबनी हाइखी Jawaharlal Nehru Academy would visit Kathak Kendra and they would learn Kathak and perform over there. It's not merely performance, it is with a view to understand each other. We are doing this project and we are finding it very good, you know, that they come here for 10 days, enjoy the food, weather, their friendship, and also learn the different form of art. Handicap Development Foundation gi legal advisor oirambata natana Supreme Court ki AOR oina thawpuramba Rosmani Laisang Temna laikidabada Handicap Development Foundation na awabu phongdokpaga loinana laikidabagi imung manunggi awabada saruk yarakli loinana ngasi laikidabagi thawaina mapugi khuyada ingna chikna lairunaba Foundation asigi thomi singna minute ani tu minute leptuna thawni ki haina Foundation asigi Media and Communication Officer Dr. Laishram Binana Thadrokpa Chirolman Hairakli Ngarang amadi ngasigi lona ba hingda charangpat mamang laikai maklang mamang da leiba tha mari mangagi mamang da mapung faraba u pambi kaya masakhangdaba miyoi singna yanthatlamle masigi mahut sinana ba Wildlife Biodiversity Conservation Committee Manipur na anauba u chara sing thajinki adubo u pambi nipal lom makhongda charu yom sillaga mai thadokpiram le haina committee gi maikai digi akan mamongda ninda tawrakli hiram asiga mari leinana laikai adugi maira paibi maishna manglembina asigumba u pambi kaya yanthalambasi thamoi sokna nuaite masida mari leinaba singna miting changbiduna mara leiba miyoi sing cherak pibiu haiki yokhana magina mangta sangchale lebo khongjanga sida charangpan mamang laikai da lejari bai khoina sumateng pangjabani adubu masiga loinana aikhoina sigum laba u singa si yanthatpa masung mai thakpa tawrong ni ba misak miyoi singa se athu matamda mari leinaba department na masung authority na athu matamdi action lokhatpiduna makhoi bu matik chabadandi pibiu amasung aikhoi gi umang yokhatpada mateng pangbina ba makhoi bu gyan tahanbada aikhoi gi mari leinaba singna athu matamda niang changbinakna ba charangpan mamang laikai da leiriba praja ama oina aikhoina mari leinaba authority gi mafamda khina wafam asi thamjari Nakalamaromda WBCC Manipur ge Secretary Romesh Ningthongzamna Manipur ge tongan ba mafam singda u mai thaba amadi yanthatpagi thawdok kaya social media da toina thengnaraba fawbuda mari leinaba loisangna thabak lokhattabana maram oiduna asigumba thawdok kaya hengalakli bani haiki mang yanthat pikro matung da ngasi amuk yanthale pau pirak putugi khoi yengchen bala chabani masida khogi charangna u taraga manga gumba khoi yanthat pugi thengnare aduga hariba mahum jinji da khogi guarding torba mahum jinji da khoi u sing charu inchelaga mai thaba adugi amuk khoi WBCC na khoi u char piraga thagiba u sing chu loina mang yanthalamba se lekai si club sing aduga maira pai bising chu tumina lesinba masi mahakta legal action lokhot bina bana Clean India Mission mai pakhanabagi sarukamoina Manipur da leiba humfumapan suba CRPF battalion nesinduna tha sigi amadagi hogduna chatharakiba swasthya pakhwada week kamari lenana battalion asigi koiba mafam singda tongan ba thabak thauram kaya paikhat kre haina CRPF ki cherol man hairakle cherol asina makha tana hairi battalion asigi commandant Omkar Nath ki meeting makhada battalion gi jawan singna sit sengbaga loinana no to plastic haiba banner makhada campaign ama supang thoki asigi sumathakta hauzik malem gi oina kaitharakliba inga sa sina maram oiduna miyoiba khunai da piriba chaithengi matang dasu road show pangthoktuna miyam da paujil kaya piki hairaduna battalion asigi manak nakpada leiba khungang singi khunja singna loinana pukri amadi akoiba mafam kaya sisengki hairi paugi merakna timbe break amaga muloksari Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Good afternoon, ma'am. Hi. Wedding sets khara yengi. Sure, ma'am. Sigi set si anu yorokuni, ma'am. Yengbi. Je. Sisam phazadro. Sisam phazadro je. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Phare du disi tarsia. Bhaiya je service tarsi. Say se booking tak senjar.
ब्रेक की मतुंग दा मुक मखा ता पाउ पिजरी हौखिबा नवंबर कुंदा इंडियन आर्म फोर्सेस की सुप्रीम कमांडर ओइबा भारत की प्रेसिडेंट रामनाथ कोविंद ना इंडियन नेवल एकेडमी दा प्रेसिडेंट स्कॉलर खुसिनबगी चिंग लेमलबा थौरमदा हौजिक हौजिक पुणे दा लैबा इंस्टीट्यूट ऑफ नेशनल इंटीग्रेशन दा पोस्टिंग तादुना लेरिबा मणिपुर की जूनियर कमीशन ऑफिसर रिलीजियस टीचर मोहम्मद रिजाउद्दीन दा कुरान पादुना सरुक याखरे मोहम्मद रियाजुद्दीन अपोकपा एमडी अलाउद्दीन यारिपोक निंगथौनाय मयाय लेकाइदगिनी हौजिक अमुक सानबगी पाउ नेपाल की आर्मी फिटनेस फिजिकल सेंटर लंगाथेल पांथोखिबा अहुमसुबा SAG 2019 की वुशु कंपटीशन दा माई पाकलाग्लबा सानरोई सिंह ngasi न्यू दिल्ली दा इंटरनेशनल मॉडल अमसु ओइरिबा सोशल एक्टिविस्ट अमदी ह्यूमन इनिशिएटिव मणिपुर की वुमेन कोऑर्डिनेटर मयांग लंबम दैनाना हराउते यामना ओख्रे मसाना से दा मेडल लौरक्लबा सानरोई सिंह अदुदि वुशु संदा वुमेन कैटेगरी की केजी 52 की कांगलुप्ता युमनाम सनाथोई देबीना गोल्ड केजी 53 की कांगलुप्ता ओइनाम विद्यापति चनुना ब्रोंज केजी हुमफू की कांगलुप्ता नाउरेम रोसिबिना देबीना गोल्ड लौरखिबनी अदुगा वुसु संदा मेन कैटेगरी की केजी 52 दा मयांग लंबम सुनील सिंह गोल्ड वुसु ताउलू मेन दाउसु अमदे जेनसुदा एम सूरसना गोल्ड लौरखी अमदे मयांग लंबम ज्ञानदासना ताइची क्वान अमदे ताइची जानदा सिल्वर मेडल लौरक्तुना मणिपुर की मिंचत पुरखिबनी All Jiribam Sports Association AGSA na sinduna Jiribam Higher Secondary School की प्लेग्राउंड दा टीम तरुक ना सरुक यादुना चथरिबा तरातरेत सुबा TH Radhamani Memorial First Division Football League Tournament की ngasi sana की मैच ता FC Kagalong New Alipurna JYC Jairol Pokpibu goal ahum ani da maitiba pikre mathangi match ता ECL Club Dibong amadi LFC Lungrejang ani na sanaragani Audacious Group Ningthaunai na sinduna mamang thagi kunmari dagi Yaripok Ningthaunai gi playground da chatharakiba First Audacious Cup 7A Side Village Open Football Tournament lisingani taramapan gi ngasi gi match singda TYPO Top Chingtha amadi Topok PFC mai pakre Puna team kontra na group ni ban thok na khaidok na sanariba tournament asigi ngasi gi ahanba match da TYPO Top Chingtha na Andro FC bu goal ani amada maitiba piki TYPO की गोल सिंगदु मैच की तरुक अमसुंग तरातरेत सुबह मिनिटा जर्सी नंबर 9 बोसेसोरना गोल अनिमुक चनखी माइथी हौरबा अंड्रो एफसी की अमतंगाइरबा गोल अदु मैच की कुनिपान सुबह मिनिटा जर्सी नंबर 10 CH चिंगलेन सनाना चनखी अनि सुबह ग्राउंड की मैच ता तौपोक PFC ना सुंदर FC कैथेल मानबीबु गोल अमसिनोदा माइथीबा पीकी माई पाकलाबा तौपोक PFC की गोल अदु मैच की तरा सुबह मिनिटा जर्सी नंबर 12 बोई न चनखी टूर्नामेंट असिगे हयेंगे हनबा मैच ता यामबेम FC अमदी PUBG अंगथा अनि सुबह मैच तना NFC A निंगथौनाय अमदी CMC चंगमदबी अदुगा अहुम सुबह ग्राउंड की मैच तना AGN निंगथौनाय अमदी NFC B निंगथौनाय न सानरगनि हारि चामगा निफु हुमदोय सुबह CRPF बटालियन ना सिविक एक्शन प्रोग्राम की मखादा खोंगसांग विलेज अथॉरिटी खोंगसांग यूथ विलेज अथॉरिटी अमदे खोंगसांग कस्टमरी कोर्ट ना खुसमनन सिंदुना थासिगे हुमदगी खोंगसांग सांगरुम ग्राउंड द चथरखिबा अहिना नॉकआउट फुटबॉल टूर्नामेंट की ngasi sanakhiba match ta P Christina FC na Rengpang FC bu panjil ani sino da maitiba pikre ngasi gani suba match na KTYC Venture na Longmai to Finland bu yamna lakchana panjil taruk sino da maitiba piki hayeng tournament asigi taruk suba numita CTFC Tupul amadi Tengkong Jang YC ani na sanagani ngasi nung telephone ke ba pau che singda kari kari maru e pau yaw ke ba habadu mayam punami eng tamina se Kangla pau Imphal Dimapur direct flight service hokre Chief Minister na India amadi Japanese Prime Minister lakpagi sem sari ba yeng sinkre Manpack na miyam gi mifam pangthotuna Home Minister Unaru bagi warol sing paudam kre MLA Mirabai na luchingduna jail da leiba nupi singi fibam yeng sinkre Pauzel December tarada CAB gi mayokta M Suna Manipur pumbudasu total shutdown lauthokre leadership mifam pangthoktuna CAB gi mayokta warip manga laukhre geological garden da Sangai enclosure hangdokre
Kanglaipak ki Mayram, Manpack na sinduna CAB gi matang da pangthokiba miyam gi mifamna warip mari lawkre. Agriculture Department ki makhada laiba soil testing laboratory sing asibaga chap manare. Imphal Dimapur amadi Guwahati flight service Chief Minister na hodokre. Pandam Chief Minister na Imphal Dimapur flight service hodokre. Flight service asina Manipur amadi Nagaland gi marakta henna mari chesil halagani Chief Minister. Nesona any da kaukiba total shutdown saugatuna M sunasu Manipur da December tarada pung tara mangagi total shutdown lauthokre. Manipur Geological Garden da Sangai enclosure hangdokre. Lamnaki sa uchek yauduna miyoibana hingmangamloi Shyam Kumar. Loisilakpada maru po mukana. Hapta amada numi humni paigadoba Imphal Dimapur flight service ngasi Manipur gi Chief Minister N Biren na hodokre. India Peace Memorial amadi Imphal Peace Museum gi fibam yengsinkre. Manpack na tha siki mapan gi ayuk pung amadagi pung yangkai gi sintha lepagi khongjang changsingadori. M sunasu nesogi khongjang sawaladuna tha sigi tarada Manipur pumbada pung tara mangagi total shutdown lauthokre. CABSC Manipur da chanarakpa taragadi BJP gi MLA sing amadi MP pumnamakna daite pugodobani haina AITC gi state convener Dr. TH Inausana lengakta cheksin wathamkre. Amade Naga Pestock ki waroi shingi matangda parliament da wahang puhatlu haina ngasi kokomi gi nupi thomi singna MP Dr. RK Ranjan gi yumda thomsinkre. Ngasigi wenadi matang asida Manipuri Paulution jere, Paumien tabiri ba mayam punumakpu, ASHAPRIYA namu kana krumjere.